Lakle lakle Inspector Tayai 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 Ahan mamaktada Diamond Radio Channel ki Inspector Tayai tabiribi singbu James Hagru jamna taramlok chobolane koknono khurumjari ngasi puduna laksari Inspector Tayai chahumgani phumathoi subataka sandok chariba thoromasi wakalna sagatchaba wari asi hauzik hingliba amadi laikhidraba kanagumba amataga mari lenezadi karigumba wari asi manaba natraga mari lenaba yorumlabadi masida lakpo wakat aikhoine logjaba ngamjaro lo ngang sakomo Santos sir anauba yumthangnaba kharagi mokhogi phone number gi details ase sir Sidal loi leijare sir Sidal leriba mokhogi yumthangnaba mkho leriba mising mamingsi Ranjit Jayanta Madhuchandra Okil Korona haraphogi matungina hariba miyoi sing ase makhoi inkho leiba haibadi mamangi sarudu khaga Makha thangba awang thangba amadi nongsup thangba saruksida leiba Ranjit Jayanta amadi Madhuchandra Thamlamliba Indira gi mama mapana thamaiba mafam asigi lanthumse yamna chawi adubo machanupi nangang oiba matamadu da class 9 kha kabanina makhoi gi mama mapa sikra matungdagi lamsi khopsilakpagi marong amadani leris adubo asengba chumba khangtok mina si haidana yamna phajaba mong da hai khana chaina bagi mong di kari mata thokte haiba wafam sima hai adoragadi numit asida kana location oki haibadi thodok thokpam asidagi kilometer manga da December mama oki amaromda mani hariba miyoisi kilometer 35 lapna like aduga subita mahak mayumda dumolai haujiksi Ranjit Jayanta amadi Madhuchandra makhoigi mobile number karamba mafamda makhoisi last location oki aduga hariba mobile number asina Indira ga wari sanakibra sanadabra haibadu mayek sena khamba matangai fadabalai Santos masi khar thuna khwaidigi athuba sangda hariba singa si puthongna honadrabadi sir soidina makha hona jage sir yana phare mado athuba matamda khangasi masidagi case asi loisena nabagi waroisena ma soidina lani koina singnari ba maike kya mama amadi ma ki boyfriend hariba mani natraga khangji nadabo sinadaba saragi pang na lesinaraga mama nabi Subita sir Subita nadi hariba hiramasida sir Santos hariba se Aikoini hekta nakanamada hekta taisan magi wanati Haujuk oriba mong matawasidani haibadi khwaidigi hena mahana loinariba mi singsi sigi manungda Subita hariba mamanabi si masin court ta che tanaraga asima case thengna matamda irai line Indiran honaridana chap manana kanana khangani Indira gi mamanabi Subita mahakna mathanta ngairabi Indira bu lanthum singa sikalamba natraga mi kharaga loktunaraga case asida aikoina khangdaba khongthang aduga aikoina dimin uba aduga aikoina aran busi kanano khangdaba mioi khara yamna nakna leiba mioi kharaga thabuk asi satharamoi haninga leiteni chumisha adorba tarbadi hauji leiriba makhoi ahungi call details record kana ga wari sane makhoi na khwaidigi yapna pungsing minute yamna wari sanaba mi sing ado kana no habedo madugi details ma aikoina puna yam thuno khangnar bhonasi phani sir khara thoro case asigi aroi belang lalang jena mak puthongna namagi dama madugi matam thing kharabani phagni sir yamong aikoigi yamong yeah aikoigi yamong tawrisu chatpadi ning thinungai ngamdri hangoi dawna chongdana chalibni aduga magi hanagi phibam sidagi karimate hi hongde yabo kaidorge ai labaga murum ekta sombisibo masai makhadi karimta sonde adu ai labaga murum sonba horisibo yare to nangna haigedabadu karino hairo kari haige as haigedaba taleda akhoi yabong jinaba wa haiba loidringeda sei tawoiba kitazu nemthadana khotadana tawni karino hekta akhoi bu yeknaba dawna yare karino nangna hainingi do ko hairone
ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯍꯧꯖꯤꯛꯁꯤ ꯗꯤꯋꯥꯂꯤꯁꯦ ꯊꯣꯡꯒꯥꯟ ꯈꯨꯗꯤꯡꯒꯤ ꯑꯗꯨ ꯂꯩꯔꯛ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯍꯦꯛꯇ ꯃꯌꯥꯟ ꯇꯨꯌꯥꯟ ꯌꯥꯟꯁꯤꯟꯅꯔꯒ ꯉꯁꯤꯗꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯅꯦꯅ ꯍꯦꯛꯇ ꯑꯌꯥꯕ ꯄꯤꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯂꯣꯏꯅ ꯈꯧꯗꯠꯅꯕ ꯍꯥꯏꯇꯥꯔꯦꯗ ꯑꯗꯨ ꯌꯥꯝꯕꯣ ꯑꯩꯈꯣꯏꯁꯨ ꯗꯥꯎ ꯌꯦꯡꯉꯒ ꯀꯔꯤꯅꯣ ꯈꯤꯇ ꯊꯥꯔꯨꯁꯤꯔ ꯍꯥꯏꯒꯦꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯑꯇꯩ ꯑꯇꯩ ꯑꯣꯏꯕꯩ ꯅꯤꯡꯉꯤ ꯃꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯅ ꯐꯥꯔꯣ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯑꯃꯨꯛ ꯐꯣꯇꯣꯒ ꯀꯥꯞꯇꯅ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒ ꯊꯥꯒꯠꯇꯅ ꯌꯥꯝ ꯏꯀꯥꯏꯕ ꯊꯕꯛꯅꯤꯗ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯁꯦꯟ ꯃꯌꯥꯝꯁꯤꯕꯨ ꯑꯗꯨꯒꯨꯝꯕ ꯑꯥꯏꯟ ꯌꯥꯗꯕ ꯊꯕꯛ ꯑꯗꯨꯗ ꯇꯧꯔꯒ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯦꯅ ꯈꯟꯗꯣꯔꯤꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯣꯏꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯏꯆꯟ ꯇꯣꯝꯕꯤꯅꯒ ꯇꯥꯔꯗꯤ ꯃꯗꯨ ꯊꯕꯛꯇꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗ ꯑꯁ ꯃꯥꯏ ꯃꯥꯏꯒꯤ ꯄꯨꯊꯣꯛꯅꯔꯗꯤ ꯑꯗꯥꯏ ꯃꯇꯥꯡꯗꯨꯗꯤ ꯅꯅꯥꯎ ꯅꯨꯄꯤꯅꯁꯨ ꯊꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨꯗ ꯁꯞꯄꯣꯔꯠ ꯇꯧꯔꯣꯏꯗ ꯅꯅꯥꯎ ꯅꯨꯄꯤ ꯅꯨꯡꯁꯤ ꯍꯣꯏꯅꯒ ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏꯗꯒ ꯅꯨꯡꯁꯤꯕꯤꯔꯤꯁꯤꯗꯤ ꯀꯔꯤ ꯍꯧꯉꯨꯟ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕꯗ ꯐꯠꯇꯕ ꯅꯨꯡꯁꯤꯠ ꯌꯥꯎꯔꯗꯤ ꯍꯣꯜꯂꯨꯅꯨ ꯃꯜꯂ ꯃꯜꯂ ꯁꯣꯔ ꯍꯣꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯥꯏꯔꯨꯔꯒ ꯃꯥꯒꯤ ꯃꯤꯁꯤꯡ ꯀꯪꯈꯠ ꯀꯪꯈꯠ ꯉꯥꯡꯕꯗꯤ ꯍꯧꯔꯛꯑꯗꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯗꯤꯅꯦ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯃꯥꯡꯍꯟꯕ ꯀꯔꯤꯝꯇ ꯀꯥꯟꯗꯦ ꯑꯗꯣ ꯆꯥꯛꯀꯧꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯑꯁ ꯏꯆꯦ ꯏꯆꯜ ꯂꯩꯗꯅ ꯆꯥꯛꯀꯧꯅꯦꯁꯨ ꯅꯠꯇꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯀꯧꯗꯣꯔꯤꯁꯤꯕꯨ ꯅꯤꯉꯣꯟ ꯑꯃꯠꯇ ꯑꯩꯈꯣꯏꯗ ꯌꯨꯕꯤ ꯄꯣꯔꯛꯇꯅ ꯁꯦꯝ ꯄꯣꯔꯛꯇꯅ ꯒꯨꯂꯥꯞ ꯄꯣꯔꯛꯇꯅ ꯁꯦꯒ ꯃꯥꯏꯒꯅ ꯆꯥꯎ ꯈꯣꯠꯂꯣꯅ ꯍꯥꯏꯔꯛꯇꯧꯁꯨ ꯂꯩꯇꯦꯗ ꯌꯥꯝꯕꯣ ꯑꯩꯈꯣꯏꯗꯗꯤ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯗꯗꯤ ꯏꯀꯥꯟ ꯀꯥꯟꯅꯗꯕ ꯍꯥꯏꯗꯨꯅꯤꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯆꯥꯛꯀꯧꯕ ꯉꯝꯖꯗꯕꯁꯤꯡ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯇ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯈꯣꯏꯕꯨ ꯆꯥꯛꯀꯧꯕꯤꯒꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯕꯁꯤꯡꯒꯤ ꯀ꯭ꯂꯕꯇ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯥꯎꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯁꯤꯗ ꯆꯠꯇ꯭ꯔ ꯈꯣꯠꯇ꯭ꯔ ꯌꯥꯎꯕꯅ ꯐꯠꯇ꯭ꯔꯣ ꯆꯥꯛꯀꯧꯕ ꯍꯥꯏꯁꯦ ꯏꯆꯟ ꯏꯆꯦ ꯂꯩꯇꯦꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯒꯨꯝ ꯀꯟꯁꯤꯜꯂꯒ ꯁꯨꯝ ꯊꯧꯋꯥ ꯁꯥꯗꯅ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯅꯣꯏꯒꯤ ꯅꯨꯡꯁꯤꯁꯨ ꯍꯦꯡꯋꯥꯏ ꯅꯣꯏꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯥꯁꯨ ꯃꯄꯥꯝꯗ ꯑꯗꯨꯝ ꯆꯥꯛꯀꯧꯕꯗꯨ ꯆꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯁ ꯌꯥꯝꯃꯨꯡ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯥꯅ ꯆꯠꯅꯤꯡꯕꯗꯤ ꯆꯠꯁꯅꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯒꯦ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯇꯥꯏꯇꯣ ꯇꯥꯏꯇꯣ ꯆꯥꯛꯀꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯌꯦꯡꯕꯨ ꯌꯦꯡꯅꯤꯡꯉꯦꯗ ꯐꯖꯕ ꯐꯤ ꯃꯆꯨ ꯃꯆꯨꯒ ꯁꯦꯠꯇꯅ ꯃꯀꯣꯛꯇ ꯀꯣꯝꯄꯥꯛ ꯑꯃ ꯂꯐꯣꯏ ꯁꯦꯝ ꯑꯗꯒꯤ ꯆꯨ ꯀꯤꯍꯣꯝ ꯑꯁ ꯃꯗꯨ ꯄꯨꯔꯒ ꯃꯥꯒꯤ ꯃꯅꯤꯡꯗꯨꯗ ꯅꯣꯝ 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 ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯁꯨ ꯑꯃ ꯄꯣꯠꯁꯜꯂꯒ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯤ ꯑꯃ ꯈꯨꯠ ꯁꯝꯃꯒ ꯅꯨꯡꯁꯤꯅ ꯆꯠꯆꯕꯗꯣ ꯑꯁ ꯑꯣꯟꯊꯣꯛꯅꯕꯨ ꯌꯦꯡꯅꯤꯡꯉꯛꯈ꯭ꯔꯦꯗ ꯑꯁ ꯉꯁꯤꯃꯛ ꯑꯁ ꯍꯦꯛꯇ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯃꯣ ꯑꯩꯈꯣꯏꯗꯤ ꯂꯩꯖꯗꯕꯅꯤꯅ ꯑꯁ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯈꯔꯗꯤ ꯆꯪꯒꯅꯤꯗꯣ ꯌꯥꯃꯣꯡꯅ ꯍꯥꯏꯔꯛꯄꯗꯩ ꯈꯪꯅꯨ ꯅꯨꯡꯁꯤꯔꯦ ꯒꯣꯁꯩ ꯇꯧꯏꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯒ ꯃꯈꯨꯠꯇ ꯃꯆꯥꯒ ꯁꯝꯃꯒ ꯑꯁ ꯀꯣꯝꯄꯥ ꯑꯃꯒ ꯄꯥꯏꯔꯒ ꯆꯠꯄꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯛꯈ꯭ꯔꯦꯗ ꯌꯨꯝꯗ ꯍꯦꯛ ꯆꯠꯈꯤꯕꯗ ꯌꯨꯝꯗ ꯃꯆꯥꯒ ꯍꯦꯛꯇ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯔꯝꯗꯧꯕ ꯍꯦꯛꯇ ꯃꯥꯜꯂꯤꯗ ꯇꯧꯔꯤꯁꯤ ꯍꯥꯏꯗ ꯍꯥꯏꯔꯨꯔꯒ ꯅꯪꯒꯤ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯍꯦꯟꯖꯟꯕꯤꯗꯨ ꯇꯧꯅꯨ ꯑꯩꯅ ꯑꯩꯒꯤ ꯃꯤꯠꯇ ꯎꯕꯗꯗꯤ ꯅꯪꯅ ꯅꯆꯥꯒ ꯍꯥꯏꯔꯤꯗꯨ ꯅꯆꯥꯗꯣ ꯃꯔꯨꯒ ꯀꯣꯛꯊꯣꯛꯑꯒ ꯃꯀꯣꯛꯀ ꯏꯄꯥꯠ ꯄꯥꯠꯂꯒ ꯑꯗꯒꯤ ꯑꯉꯥꯡ ꯑꯃꯗꯨꯅ ꯅꯪꯗꯧꯅ ꯈꯤꯇꯪ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯇꯧꯔꯒ ꯁꯨꯖꯜꯂꯒ ꯃꯉꯛꯀꯩ ꯇꯦꯜꯂꯒ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯑꯉꯥꯡꯗꯨ ꯄꯨꯕꯗ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯔꯦꯗ ꯏꯗꯣ ꯁꯦꯔ ꯌꯥꯝꯕꯨꯡ ꯈꯣꯏꯅ ꯄꯣꯛꯄ ꯃꯆꯥꯅ ꯍꯦꯛꯇ ꯁꯅꯥꯅꯤ ꯑꯗꯒꯤ ꯍꯦꯛꯇ ꯇꯔꯨ ꯇꯅꯥꯟꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯔꯨꯔꯒ ꯁꯟꯊꯤ ꯁꯅꯥꯎꯅꯤ ꯍꯥꯏꯕ ꯌꯥꯝꯕꯨꯡ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯇꯧꯔꯒꯨꯝꯁꯤꯗ ꯏꯆꯥꯁꯤꯗꯤ ꯊꯤꯒꯤ ꯊꯤꯁꯅꯨ ꯃꯨꯒꯤ ꯃꯨꯁꯅꯨ ꯉꯧꯒꯤ ꯉꯧꯁꯅꯨ ꯂꯪꯒꯦ ꯂꯪꯁꯅꯨ ꯃꯨꯂꯪ ꯂꯪꯉꯁꯨ ꯉꯧꯂꯪ ꯂꯪꯉꯁꯨ ꯑꯗꯨꯒꯅꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯁꯨ ꯑꯗꯨꯒ ꯃꯨꯁꯤꯟ ꯃꯨꯔꯒ ꯄꯨꯔꯥ ꯀꯥꯂꯤꯃꯨ ꯑꯣꯏꯔꯁꯨꯅꯦ ꯏꯆꯥ ꯍꯥꯏꯕꯁꯤꯗꯤ ꯏꯆꯥꯅꯤ ꯏꯆꯥꯅ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯔꯤ ꯍꯧꯒꯅꯤ ꯑꯁ ꯃꯁꯤꯗꯤ ꯍꯥꯏꯔꯤꯌꯦ ꯌꯥꯝꯕꯨꯡ ꯀꯅꯥꯝꯇꯒ ꯍꯦꯟꯖꯟ ꯉꯝꯄꯣꯟꯇꯦꯍꯦ ꯁꯩꯇꯥꯔꯣꯏꯕꯤꯅꯤꯍꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡꯒ ꯅꯨꯡꯁꯤꯒꯅ ꯍꯥꯏꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯖꯥꯅꯤꯗꯣ ꯑꯁ
야몽이 와두기 와니다. 야몽 동시 뿌나막시 동시 야몽. 아도 그리 하니 야몽 이전 동비 코수 사코버시부 엉어부 레샤비네디 그다이 적곡전 얘기네. 모이마수 쇼레 그다이드 마수 이마기 마뚱이네는 사코버전 얘기. 아이네 타버데 юм나 투비 호이랑렌 코이 사콩네나다. 아도 에코시 살라가 놈이다. 토이비가 랑렌게다 쿠돌포 카라 비루시 해바부 아이 농원다 호도 봉감다 레림 에스 야모 어둥이 너무 게임 와노게 돌게 호도 호도로 하리비니 보라 아로이비니 아이네 사나 하이자레 아코디 사콩 노버 카나 솔레제 디에나 아이디 카우부 카우이네 랑렌게 토이비가 굿 아드디 이산 톰비데수 아이디 쿠돌 담마야 아도 야봉디 이산 톰비데 쿠돈 담모르가디 마찬 사키데나 토카니고 야리 하리도 아마롬데네 폴리스 스테이션데수 카리노 카이노 닝온 사코부메야기 포체 크라 비루베디 좀넨 칼레 아코이기 바이도 케스 칼레베도드네 마탕 카리노 카림타 컹감다베게 아묵던 폰 떠르가 항지를 컹디 아스 사이 따고 이마 야이 아도르가 아도이마 따는데 아이나 떠르시야 게노 hello sir 아이코 그리 사코부기 포체이 포로게 마나마 생레 비리브라 아이코이다 생곰 타로이 아두가 라이니 마타마통기 고비 레이 고비 아두가 마칸기 마나마 생 팔랑삭 아세나 생 레이레 하이드나 폰 떠르가 이수 항베 야이드나 야야야 아두구마두디 아포부두디 하이로이 디왈리 타보금바 카란투란 아두가 사코비나 발레이티 에코이기디 사코비 야우데금 아둥 모와도 뿌노목도 독시 랑랭가 토비가 사콩네나 하이리비니나 머누밋 아두데 코슈 응아마 쿠돌 싹사바 막 야우드르수 쿠돌 비베디 삿피야이드나 아스 야보 싹사부수 야우거더니 그이도기게 마두기 나마데 코이 훗 택다 장절라가 타로이 속속 잡고 오름 타로이 마톤다 무묵수프다 막곡들 레디바 타로이 아두나 훗 라오레가 툭나 칭칼레가 마톤두기 빨라 레비도 마두기 마망두도 막 툭 어묵 좁다 마닝데 여우커버 막곡두가 뿔랍 땡토가 마두기 타로이도 뿌르가 핵다 착하다면 그이도에게 눅시비 사기 마톤디 쑥만 본데 타로이기 마톤디 쑥비비니고 해따이봉 미요이바 이아레게도 보기 마게스기 가른다바 몽신이 베다 떠오르시 타로이두부 자코부드 그나 자나기니 아스 야모 거기 공간기 타로이시님이 뭐이디 자풍 본데미 시 야나 그러면 타로이지고 까리노 юм들 로이바 로켄기 예레리 싱시슈 부르가 그랬어가니 누가 먹고쇼 까리노 가이노 소이드나 통은가니 통이부 마티엘두다 오름 타로이기 마티엘람 땅 하빠디 까리 항니야모 사이 따오이바 아이디 묵트로비 마나가 합잘라가 마히 낭낭 더러 베손가 하빠가 쭈뿌 강닝 쭈증이에다 까리노 낭 떠오리두보 나티 타로이 여보스 나티 까리노 반다 빨루버데 타로이디 얌나 쪼뿌기 모마 떠오리두보 야모 야몽조가 가오게 와니고 라이 타로이 마톤도 똑똑똑 타나 갖고 마톤도 이 도이드나 마톤도 이 독부 타로이도 놈이뚜다 나나오는 거우르가 통가 액다 사르가 쌈이네 기분 타로이두다 마두데기 타로이기 쿠숍 락숍 쿠짜락짜도 돌아가 이짠도미가 그 통하데 가리 그 토울락 토우면 돌아가 마두데기 마네엠복도 하이페티 앵오보데기 마두데기 네트로눅 시네버기 번카이마 라키비두부 야몽노 가오크라말레 야몽 어머디 타로이디 아도키 마틱 마리 통나리미 하자리바 야몽노 가오보기 모ong데 떠보시디 나나위토디 수농 해농 하자디 하자리바 야레 마두기 와펌도 아이나 분시다 가오고다바나티 아두가 가오부 쇼이나 그동이다 가오로이다 두고 마토도가 마니 아두부 노미투데 쿠이나 타로이 부루 젤루라가 미나 가오니 하이로이드로 아두기 서로 마나마싱 아두그네 팜데기 nga고 그리고 그런 파드는 고든 떠르게 잡아 야바 탁구 야바도 부르가 살라그 로이되나 여보 아두기 와데가 좀 가야 되네 여보 야나 파자 뭐 팜네 아이고 이젠 너 빌렉 들어봤어 이젠 랑데 나마디 이젠 토이 빌렉이더나
soidana chadaba tori khoji yamo adudi yamo ai diwali khawro yamo ai ngale ga hore na ulage ai yen bachi chak kamdri ai ngale ga ulage ko adudi yare yare chalo 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 chatpa bobo ning thina ngamdri aduga nangna masidai da chongchat chalaga ngangi ba mayam sine ina nangi da mutu wabiri siko yamo adugi di kali to waro no yamo chongo chali da hayang ak chele di khar phagra dawni yamo masi puna mak nungsi masulangi da mak nungsi masung langi da mak ito na puna mak ase ito na lam helo badagi aduga yamo pura chaluga phaik masa khar tor badagi thokki bari ko yamo nungsi da mak shek ki bane shek sa sunu yamo nungsi da mak khong da nate ai tangai phadana khong na masisu ani mak chongo chalaba sunu nungsi da mak tadi songani yamo tori seungko ai nang siyamna naril leiba nupi amani aikoina namu masi numit mangani tarukni phajandana thama phawada karima thaki ba leite na sada ai nasana siraba matungda hipkadaba komadu nara kasida tawthokpiredana yong nakanjida thamiba bilamati beksingsiyo aduga nung lengoi manakta leiribase homnamakyo kari tawgudoino khangrasa kari tawgani na nang khangyaba ayo thadokpiyo aina nakhoida kari lankhibagino ayo phajindana thamiba ayo thadokpiyo ayo thadokpiyo nathongna di yam lei nahandagi nangbu karimata chaw tho'u haibadu yadaba makai adumak tadana le nakhong nakhut nama punsimduna thamliba aduga nakhut nama thadokduna thamada nanakta thamliba chana thaknaba sing asi loina haidoktuna thar adubu upai leraktrabanina haidokkibu hundokkibudo amu khundana amuksu sari aikoina haibiyo aikoina haibi yarabadi nangi khwaidigi afaboiga aikoida singnagno aikoidi haikibaga pangthokpa thabak khudima amatta soidaban se kalam sida leir aduga sigi se singse yong sigi se urabra sida thang sida nakhuna sigi mathak sidaida ahum songi nakan sida somda hum aduga sida thammiba se singse hangdoga kolona tik toriba jaga singa sida soito adu natrabadi namangde leiriba koma sida soidena nangmu hiphlagan aduga nasa ahingba haibadi koina hatana hingna bilamati amadi nung lengoi singa si manakta leiriba daramgi singsi hairaga tolaga nasa aduda thadokpiyo aibu thadokpiyo aina nakhoida kari lankhibagi aibu thadokpiyo se aigi khutpuliba sisu thado mitta kanna punsiliba phi asina so aina laribase kadaidano haiba khangba ngamtre karigino nakhoina aibu asuk thina laknariba maram karigino hayo nakhoi kanano hayo aina hairiba wafam si nangna karimata na sadana chungba leite ai se aina nga saidigi nanakta leiba haiba kom nang kom si udabanina thajaramnaro se namitcha hangtokpige ko se sini karigino mitta may nga na makapsili si karigino mitta may nga na makapsili haiba may ngal nati nang nalairiba kaase mase surung oina tawba mafamaman aduga mathakta thokliba numitki mangala do ahoba makhul asidagi changakpada nangi namaida phubani yengo namanga leiriba ko masengo masigi manungda nangi na sadu aikhoina langthagani
aduga nang na kakan abo honar basu kakat pakari go mama tang nang makha de khoina lang thaki ba matung da ko masi de khoina lep palai tan ising hai tharakan aduga ising aduna nasagi khuru yorpada nung lengoi se mafam masi de khoina mang da khilliba bilamati singa siga loina na to na tinaraga nasadu gi matakta loina hai thagani aduga mafam masida matam punamaki oina anarkali gum leiro nungta lekhiba tabani mafam masida nang aikhoina phaduna thammi aduga mafam masida nang phumjin ki haibado lengli paliba mafam masida leiriba tumit kangsing masina tana kanagum amatana khangmanati sei selere soito sei sida soito karigi soino aina chamar haikri ai soito bunga moy ai de karigi soito gani soito bunga moy karigi soito gani heba hey 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 machigin pije hey hey kaya da manam kalibano kaya da manam kalibano heba aduga ai khoina haiba sisu karima takidi hai doi tabra oh ta che masi haibi indaba nupi moyadori mahak mafam masida kangna sirabasu sirasam aduga soidana mafam masida ko masida mahak thadaraga ising araiba punamakto daram mari manga se pulab haijangadaba aduga nung lengoi do aina haibasida manakta leba bilamati se khara watkane habdo sida leijare sir ani suba maro loi pujarabani yamna phare mahak ki damakte koina minungsi ulubagi mathau tati haibi indaba jasidi ko khato ki gadabani aduga ngasi CS gi mathakta mahana soi tawdaba tarba maha ngasi na aroi boy gadabani masigi matungdagi ni mahak ki phibam masi su soksilagani sada thaktabana masasi haukat kangkhat phaphaw ngamtre aikhoina piriba polam singa si fresh oina sarabadi khara su hingjagadabani adubu aikhoina pibana langthui aduga saningai leitragana mamit punchandunu thamaga maraga khullega chabagi hainabida kai amomni nakhoibu kayam koina aikhoina lakna thanadana tlirakadoriban yamna phajana themakiban haiba kauba taba karigu mamata lei itemi bimadasu aina itema wafamasi indaba tobigan itema koi karisu kanaro haidana them dana haibani adubu itema gi wangang kamjau hunda wahei khudingi mahaki atombi gi macha kari thoe lambi de thoruk gari da break fail loina na ba manau aina break ki sharuk adu da lai thokki batuna lambi de break fail loina thom den ki pomloi loiki aduga makoi mafam aduda kap chongduna shik madugi pau sieta itai mamadi iyamana leikidabagi pau tabada aina kayada nungaijaki aina thamoyase penchaki adu nangi mamagi yumda nangi mamagi macha sumangana khoi ani sanagani makhoi de lehogani haina lehobudagi numit adugi gari accident ado nang yaukide ayata aini chaki numit adu de nang shiram labadi court ki order gi matungina leiriba sampati punamak asi kana amatta da paningai leitre adu orabadi manau nupa itei mai bi mana ai bu thina haiba atomi gi macha haibadu aina lan thum punamak asi ai oifam thok aigi ima oktabi nate aigi ima su imane mado
Nangi napabu pogliba. Nangi napabu pogliba nangi nadho aduna. Nangi napabu so. Amadi aibu so. Mahaki macha oi. Taibang asida phangjakiban. Adubu taibang pan asida chatnariba. Ahan namadi atomi haiduna khaidogliba. Madho. Aigi imana. Nangi nadho na laurambana. Ai pogliba. Nangi nadho na. Nangi napabu so pogliba. Aibu so pogliba. Adubu mama tongan ba mamamda pok. Nangi imana mayum palaktuna mamitta masao kibaba. Aigi imana mayum palaktuna aibu so sagai sida tinkiba. Aibu sagai sigi inati hagiro. Ha sagai sigi inati habadubu nakhoi mayam yabro. Leiram liba phangadaba lanthum punamana nakhoi noiba. Aduga ai khoibune inthokba. Mado sungya yaro. Shettuna logadaban. Shettuna phangbam thokpa punamak logadaban. Aduga nakhoi khoibudi karisu leitana khalli. Nangna suk yamna chawba khurau thangba ama oirakani haibasi aina khalludaban. Nangdi ningol haibasidi bibagi lamda ningone yetya. Nangdi na yumna kai pan khraga. Nangi damukta adumak yumpham ama leiba haibadu soidana leiramlaba. Adubu aigidi kadai. Mingthol phangi atomigi macha. Mama oktabigi macha. Mama na oktabadagi macha poklakpani haiduna aibu sagai asini inthoktuna ipagi minungsi adu phangdana kayam kuina ina leraki. Nakhoidu ordi agadro. Nakhoidu ordi agadro. Ngasidi nangi aroiba numit oirabanina. Aina haribu wari singase munna tasilu khangjilu. Ai nangi atopa kana sunati. Nangi nakhura. Adubu nangi napagadi pominadaba. Mamadi tonganba. Adubu nangi nadhaudi amatta oiba. Nangbu yabre yango. Nangi napagi manau nupa leiringedabu sida leiriba sampati mayamse nangna thanta oige aise kanana yadorige. Kanana yadorige. Nangna madu punamak khangnabadi se aduda sign to. Aduga sign tawraga lawpham thokpa pomnamak phangpham thokpudo aigi mingda loina pangadaba. Nangi damaktadi aina lawpham ama piga. Leiriba sampati crore da leiriba se punamak aigi oipham thoi. Mado aigi right nangna khut thingjilaga ningol nangna akal athau singdana nangna punamak sinba yaba nati. Aduna aina haribasi nang yaw. Masina nangi khwaidigi afaba oigani. Adu nattaba tarabadi nang ngasina aroiba. Nangi aroiba haibado oigedoribani. Nangi warido aina thajaba ngamte. Adubu nangi wari sing adugi manungda aigi imaga pabunga gari brake fail ohenduna nangna hatpani haiba wafamdudi madu soidana chukmani maramdi matam maduda aisu class 9 kabada ngairi sagai gi ahlaman sing aduga mina haiba matamda gari accident manti yeknaba amana tawge yauna tawba mali haina wafam ase haipe taki adu matam maduda police ta case oina pansilaga case oina achumba sengma puthokna nanabagi dama kanagumba amatana ming pansindana police ta chatuna complaint tawkiba leite madu nangna soidan oigani madu punama mane ainani nangumba yamba duna poma macha nangna so ayu khangba ngamde yengo ai mai thonga sengo ai sada seliba I siga nangi apokpa nangi pabungda seliba I aduga mapa matagi machanina manafam thokdro
ai wa hai ge tao nangbu aina hinghangadoribase kariguma nangna soi tawrabadi nang hinglabasu mafam masida legadaba nati nang mafam lapna aina nangbu pugani aduga nangbu hingjaro haiduna aina thadokadoriba aduga sana lepak manipura sidadi nang lakpa yarodaba aduga amuk hana mafam masida lakpa taradi nang siba taba nang iyamagi masani adu fawbadi aina soidana nangmu kanbigani aduga soy asi tau haiba yadraba soy asi tau haiba yadrabadi ngasi nangi aroiba mikup haibado oigani sachato soy asi sachato matam thengkrabani ai nakoi taribra sir akoi tajani sir sem saduna thamo bilamati gi bora singdo phakai hogayo aduga ising haiba horoko masida madugi matungna masa se soy tau haiba yadrabadi ngasi gi numita langtharaga nung lengoi bilamati punna tolaga mafam masida thadaba tabani aduga nang yadre indira nang yadre aina nangbu kayam kuina senare haibasi nangna khangoi mafam amadagi amada nangna namanabi singi mayumda laiba matamda amuktang nang nathanta nayumda halakpa matam amada nangbu pharaga aina ai aningba pamba si singa sidu soi tawhange haibase aina khanduna lakibani adubu matam amatta da ishorna pibikidabani ngasidi ishorna ingonda pirade aduna numit tarukni suraba numit asi phawbada nangna karimata chada thaktana ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯅꯪꯅ ꯆꯥꯗ꯭ꯔꯒ ꯈꯨꯜꯂꯒ ꯑꯀꯪꯕ ꯈꯔ ꯁꯥꯏꯗꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯉꯁꯤ ꯍꯤꯡꯂꯤ ꯑꯗꯨꯕꯨ ꯅꯕꯨꯛ ꯄꯦꯟꯅ ꯄꯤꯖꯒꯦ ꯅꯕꯨꯛ ꯄꯦꯟꯅꯁꯨ ꯄꯤꯖꯒꯦ ꯅꯪꯒꯤ ꯅꯄꯨꯟꯁꯤꯕꯨꯁꯨ ꯀꯟꯒꯦ ꯑꯗꯨꯒ ꯑꯩ ꯅꯈꯨꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ ꯁꯣꯏꯁꯦ ꯁꯠ ꯇꯧ ꯁꯦ ꯁꯣꯏꯁꯦ ꯁꯠ ꯇꯧ ꯑꯩ ꯉꯝꯂꯣꯏ ꯅꯪꯗꯤ ꯃꯤ ꯍꯥꯠꯄꯅꯦ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯍꯥꯠꯄ ꯃꯤ ꯍꯥꯠꯄꯅꯦ ꯅꯪ ꯐꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ama oirabasu oisan nangna ai phadrabasu nangna korta tholakduna ai manau nu pani aigi phangpham thokpa hak punamak tu piu haiduna nangna talakpada karisu kaiba leiti mado nangna korta nangna mai paklabadi nangna punamak oibada karisu kaiba leiti atudi natadana mithibong mitamban oiduna nangna karisu nataba nayambagi hek macha amabu su tamthina phadana otuna thamlaga nangna karamba ishorna nangi damukta misang changadori nangdi mi nate nangdi sari nangdi mi nate nangdi sari mari ai di sari ai di mi nate hey nakoi kari yengdore makho makura si punchalaga ko masida thadana batausi soi tau haibi yaroi dori sir ngako ngayakang thamkisi aduga aina hada mukchangpada sesigi mathakta nangna soi taramdraba sesigi mathakta nangna soi taramdrabade ngasi nangi aroi banamit oirabani gamai sir santosh lakrabra sir ngasai ding ngai dun leibini sir ngasi sibu sir diwali numit ki kri no ragaw khaw basibu ngasi numiti phabigino hai sibu sir masibu kari mari leinage sir gamai machan theriben diwali habasiga ragaw khaw bu karim to mari leinade loina phaga kadam atai jaga gi khangdi aikoina koliba jaga asti kanam tar ragaw khaw ber sir adubudi sir phabadi phanam phare sir maru so kri so loina phare sir table ani ahum sorry sir pairaga thami se sir good adu yamna parabani mi atai gi tawning ba tawsan police na paisa loroga khawali ga ngang nei si ta si kaidro yami kai ningai ni akoina sari ba tolop akoina phangi paisa sibu makhoi digi ragaw digi lupa chani sohum loroga madugi phangba tolop tana khoi yum dai thu sa thakpa aduga yum dai khoi gi nupi angang thakpa akhoi gi damakta sana thakna na bugi chengcha wan bro akhoi tolop marang kaina sarkar pi masina tane koina henba misam praja degi koina
ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯌꯨ ꯅꯤꯁꯥ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕ ꯐꯠꯇꯕ ꯖ꯭ꯋꯥꯔ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯤꯔꯝ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯗꯒꯤ ꯑꯩꯈꯣꯏꯅ ꯈꯥꯏꯔꯒ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯗꯦ ꯃꯗꯣ ꯑꯩꯈꯣꯏꯅ ꯌꯥꯎꯁꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯏꯔꯥ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯤꯅ ꯉꯥꯡꯅꯅꯤꯡꯕ ꯉꯥꯡꯅꯔꯁꯨ ꯑꯩꯈꯣꯏꯅ ꯀꯣꯜꯂꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯦ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯌꯥꯎꯁꯟꯕ ꯌꯥꯗꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯕ ꯍꯧꯗ꯭ꯔꯕꯗꯤ ngasi akhona shamdok ngamdrabadi tunggi mironda police oiba kya aduga adugumba prajasingda akhona karigumba amatada athingba piba ngamloi mamai thangdadi phagi tadana police lady haibase hiram khudimakta loina mai thina nubagi maram mama soidana oirakani aduna hairi badu dai khoi yoksan biyadi ningthinu ngaina pharba aduga aingi matungina chirak pibani aduga nakhoina diwali phabagi namada mamangda tokhiba thamaina khaujalaga thajalaga paisa tanmagi thabak tu gamai madu tawba yaruko sir nahan mukki dudi sir sir gi mamang da phana na bataw gibni da sir adu gi matung di sir ai krisu tawdre sir aduni madu tawba yadi nakhoina diwali da ngawge haina tawri bado madu ga chamane micham su diwali da ngawri adur badi nisa haiba sidi chamane police sungai micham sungai makhoina saragan hek phaba ai khoina saragan hek yaba haiba dudi madu niyom nati santosh karo phagni sir sir Haujipu case asibu Rajen case asi angakpa moi Singnaba mama bisambur haidana male masana pisuman haiba male ahan badi yam kana singnaruri adubu makoi se thoina mara laitri amaromda mani haiba mahaki nuksinaba nupasiga subita haidana mamana bim lerisiga makoi gi maramda thibada su singnaba se khoina singnabu oina lere asengba karigumba khudam amata phangba ngamdri hauji inong nongna indira haribasini ingkol ma leki mana ingkol se leriba thangnari be ingkol dugi maikai ani ahum haibadi bazar da leba plot nina ranjit jayanta amadi madhuchandra makhoi ahumna koisillega leriba aduda ingkol adugi ayamba sarukara ranjit amadi jayanta amadi madhuchandra na khara sokchilam adubu makhoi handokchagi court ta amuktang di waroisin purak nasi haiba wafam ama okil korouda case oina dileram okil korogo wafam ase wari sanabadagi moi details khang madugi CDR coaching thongna bagi madu wafam dori sir amta sangjar ke sir santosh sango case yadreni lusalakpa matam dadi CDR court masina tadi upai mataliti kari report lere sir silija ranjit hari basidi sir masi indira da phone amuk phok torkiba leiti jayanta hari basisu indira da phone amuk phok toba amata leite sir aduga madhuchandra hari basi sir masidi amuk phok tang indira da phone torami oh adudi minute kya wari sanaba sir minute taret kumba wari sanakibagi details trimale madugi matungda ranjit jayanta amadi madhuchandrana atopa supari killer natraga kidnapper singa wari sanaba mokoi de singnaba tai suspect number singdi sir number di ani hum lei sir adubu sir hari basingsi minute chi amna kuina wari sanadaba sida minute ani minute ahum minute ani swice digi hena yama sanade sir toina sanaba number di phangba adubu mi phana na ba mi ha na ba di minute ani da wari sabadi anyway adudi mapumoina hauji case asde khoina indira ge cases de kari habi chingnaba mata leitre imung manung da khoina chingnar ma mama chingnadre mani chingnadre suman chingnadre aduga mamanabi subita sa chingnadre hauji lady base ranjit amadi jayanta madhuchandra makhoi humsu call details record wari sanakhi base sunatagi madhuchandra natana leitre adurabadi indira kanana phariba karigi da mukta phariba kadai da thamliba natraga hat khrabra si khrabra indira na siraba matungda mahaki lanthum singasi mahaki mama bishambar natana atopa kanada leiriba bishamborna thawdok asi pangsinaraga khangjinadaba sadana leiraga thabak thorom asibu sathanabagi masaksibu kari leiriba jana aikhoi case asi makokti amana howdaba yara amana salaga indiragi mahaki yumgi akoibada leiriba ahallamansi aduga yumthang naribasing imung asigi sagai nategi mioi atai ataida kari leibagi haibo wari punama khangdaba yara masinatana atopa lambi amata leitre adudi santosh sir ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯨ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯦ ꯑꯗꯨꯒ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯔꯒꯥꯎ ꯐꯥꯎꯕ ꯆꯠꯈꯤꯕ ꯇꯤꯝ ꯑꯁꯤꯡ ꯑꯗꯣ ꯄꯩꯁꯥ ꯂꯧꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯀꯣ ꯐꯒꯅꯤ ꯁꯔ ꯔꯥꯖꯦꯟ ꯁꯔ
Faruka Kogen ga so hai Uno maksing asi khara yeng silo hai Paisa lawrga lambida thadokkiba Lambida maruga paisa ga ona bagi thabak amata tawbi yaro hai Aini yadaba thabak sing asde koina sogalabadi Aikoi karamna siguma phatraba thawasi muthatpa ngamgani Phagani sir Santos sir gamai karo Aikoi gi team karo Sanaba tawsi Aduga Indira gi yum da chalaga Makoi gi yum adugi akoi bide leriba yum thang nariba singa do Wahang pohang torga Karino achumba Karino aranba Aikoi na kari sithaba lei haibado Khang nanaba amuk khana sasi Phagani sir Lakle lakle Inspector Tayai 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 Lakle 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 Inspector Tayai 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 Uthanaba Kanbinaba Thank you sir Welcome Uthanaba Kanbinaba Inspector Tayai 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 Lakle lakle